Manipur da security force na anti drone gun Sijinnanaba Thourang Leire official pawasi pandam pawsi dagi lokhatsavanai miyam amadi security force ki mathakta drone sijinnaduna bom gi landa Chathakhre basi terrorism gi thawong nei CM Imphal West ki Kautruk area da kuki militant sing na tha sagi amada afaba makhal gi drone sijinnaduna micham amade security force ki mathakta landa rakhi ba thogdok ki matung Manipur da su Jammu and Kashmir da tawbagum security force na anti drone gun Sijinnanaba Thourang Leire haina awang ba thaki official oiba pawa man haire amarom da misam miyam amade security force ki mathakta drone sijinnaduna bom gi landa Chathakhre ba ase terrorism gi thawong ni haina Chief Minister Nongthongbam Biren na phongdokhre News 18 da phonglakba pawa magi matungin na awang ba thaki official oiba paw gi lekhun magi matungin na awang ba thaki official oiba paw gi lekhun magi matungin na Kuki militant sing na drone sijinnaduna akan ba mawong da landa Chathakhre ba matung Manipur da multiple anti-drone gun sing Sijinnanaba Thourang Leire security force na anti-drone gun Sijinnanaba warep lawkhibaga loinan na masigi ahenba unit sing anti-drone gun Manipur laingang na layduna anauba lalong Chathanaba su Thourang tawre tha asigi amada Manipur da hanbo na kuki militant sing na Imphal West ki Kautruk amade Senjam Sirang area da afaba makal gi drone sing Sijinnaduna RPG sing thadaduna attack Chathakhre Asigumba lalong ama kuki militant sing na border security force BSF yauna security force ngi mathakta Chathakhre badagi mafam adudagi gari sing handorang na bohona vada fauba awaba kaya mayong nakhivanai BSF amasung Manipur police lairiba mafam aduda kuki militant sing na drone sijinnaduna bom na landarakhe atat akham leitana bom na landarak paduda mafam adugi security force sing na makhoi gi gari sing thorong na bohona vada khudong sadaba kaya mayong nakhe Adumakpu numit asigi nungthil pung ani rom tabadagi Chathakhre ba attack adu numidang yauksilakpadade security force na kuki militant sing aduga sapsana mayong na bangambaga loinan na makhoi bu takthok pasu ngamkhe amadi makhoi na sijinnaba drone mai pang na phaba ngamkhi haina Manipur da deploy tawriba security force ki makok thongbo official ama na phongdorokhe afaba makhal gi drone sing sijinnaduna RPG sing thadaduna security force da landa Chathakhre ba thawong Ministry of Home Affairs ki yauna Makok thongba security forcing na asuki matik nungaitaba poknakhe asigumba phibam ase lakbadagi India Pakistan border da tawbagum anti drone gun sijinnaduna mayoknaba amade drone sing kapthanaba instruction su pikhre Haujik Manipur da oiragliba phibam ase laksinaba Assam Rifles na anti drone gun sijinnabaga loinan na state government ki maikaidagi ahenba anti drone gun sing lainaba Thourang tawre anti drone gun sing strategical point sing yanglaga lapa manana deploy tawgani hainasu official asina makha tarakle official oiba pawasina makha taraduna drone bomb asi landa khakta general warfare da sijinnaverne adubu handak Manipur da drone bomb sijinnaduna security force amade misam miyam da landa Chathakhre pasina state ki law and order gi phibam de hena aruba oihelle drone bomb sijinnaba ibase professional oiba technical expert sing yaudaba yaroi Oiragliba phibam asida authority na kumna yangsille amaromdana Manipur police na su angamba thakta mayok nagani haina su Manipur police ki maikaidagi phongdorokle nakal amaromda militant sing na drone sijinnaduna security force da landarakadori haiba mangjongna khangogdaba intelligence agency gi asonba matawda union government ki official sing na su nungnangba phongdokhre militant sing na drone sijinnaduna landarakpa duda sahi kunsaga mathoida ngairibi Angom surbala kaubi mawama siraga maki masanupi sahi nipan surabi amana makuta bom na panduna sokhi loina na security personnel kayasu asokapan nangkhivane Manipur gi chief minister Nongthongbam Biren asu drone sijinnaraga bom thadaduna misam miyam amade security force gi mathakta landa Chathakhre ba thawong asimak terrorism gi thawong ni haina phongdokpaga loina na landa asibu state laingang na haksina lawi haina phongdorokle Chief Minister N. Biren na mahaki ex ta thadorokba warol amada mathaki wafam asi phongdokladuna yellow mi singi mathakta terrorism gi thawong sing Chathakhre ba se sapsana mayok nagani haibaga loinan na lamdam asigi miyam na su amato oibagi pangal sagat pinabasu appeal tawrakle militant singi drone bomb na amangata misi mina thogon khiba thogdok asigi matangda authority sing na thigatpagi thabak Chathakhre haina su Chief Minister Nongthongbam Biren na phongdorokle Kwakeithelgi Mayai Koibigi Pukhri Amada CBI na Thiba Humbagi Thabak Chathakhre pawase kangla paw pawse dagi lokhatsavane Imphal West ki Lamphel Police Station gi manungsa na laiba
Kwakeithel Mayai Koibi Mamang Lekai Community Hall Mayada Leiba Pukhri da Manipur Police ki officer yauna CVI gi SI team amana ngasi Thiba Humbagi Thabak Chathakhre SDRF ki miyoi sing yauna Pukhri aduda kumtharaga Thiba Humbagi Thabak Chathakiba aduda karigumba singnaningai oiba posak amata phangba ngamkhide haire ikhang khangaudana laklaga ngasi Thiba Humbagi Thabak Chathakiba adubu laikai adugi miyamna yaningdaba kayasu phongdorokle CVI team aduna Pukhri aduda Thiba Humbagi Thabak Chathagani haibana chingba laikai adugi club amade Maira Paibi Singda, Police Amadi CBI gi Maikaidagi, Kangalakpa Laite, Asigumba Piba Masina, Laikai Asida Ladiba Miyamda, Mipai Tabaiba Poale, Laikai gi Miyamna Kari Tiribano Ibasu, Pazana Paukumpi de Haire, Mayai Koibi Mamang Laikai Asida, Tizin Humzin Bagi Tabagasi Loida Matungda, Pukhri Asida Mugana Tauba Laida Roy Haina, CVI gi Officer Amana, Kwakaitel Mayai Koibi, Mamang Laikai Nupi Lupta, Kuyak Piraki Haire, Hiram siga mari lainana laikai asidagi chabungbam bina kaubi amana CBI gi team na laikai asida laktuna karigumba Thiba Humbagi Thabak Chathaba pamlabasu laikai gi club amadi maira paibi singda hana pau pibiyo kautruk senjam sirangda kuki singna drone sijinnaduna mitai nupi yauna micham miyam haliba sida oina thijinbiyo haike